ngasi phongkiba tongan Manipuri si phongsing amasum thokiba thodo wathoksin dagi maruibi I pausing khonga sarga Manipur top channel gi mekeri gi myamna thamjagi ahanbada ngasi hoyel pawda phongkiba maruiba pawkhara nanau misi da senaba SI Jitendra gi bail player reject tokre makhatana police custody that remand tokre nanau Phubada Sijinakhiba Lichei sis tawre maki haksang postmortem examination tokre CB gi maramdi chapsana khangdri jesin haksang laukhiroi haidi sana saban sinpham oijaba sagolban khangmam lekai digi arambam nanaubu pharba matungna police custody da sikipa thoduk mari leinana Imphal PS na lokatpa case da senabadigi pharga police custody da thamlakhiba police station asimagi sub inspector thokchom Jitendra apokpa leikidraba tes Gopal haino khongnembi thokchom lekai bungasi case asigi ayona mahaki police custody remand gi matam loiraduna court anirak supoina video conferencing gi kuthangna pothorakibada equis asigi mekei gi makpu case asidagi BLPBO haijarakiba player ko na reject tokibaga loinana case ki ayona makhatana numit tare ni police custody remand tawbinaba tawrakiba player da ayaba piduna sub inspector TS Jitendra tha sigi taragaturuk fabo police custody remand tokre case asigi mari leinana sub inspector Jitendra na tha sigi mari gi numidang pung 9:30 tarakpada Imphal PS da surrender tawrabadagi pharaba matung mathangi numit tha sigi mangada ma court police custody remand player tawraduna puthorakhibada nanau misigi mayokto semkiba JC amasuma ki laikai gi miyosina court complex amasuma masiga akoiba thomjilakpagi thawok thokibadagi numit adudagi ngasi phawgi police custody gi matam loiraduna court puthorakadabada thoningdaba thodok tholakani have report gi police ki mekedi gi mapu video conferencing gi kuthangda court putoki adomoino case asigi investigating officer oiriba SDPO AK Sandikumar masadi court hakthengna lakhi loinana maki mekedi gi SI TS Jitendra bu makhatan numitare ni police custody remand tawbinaba player toki seraksida SI TS Jitendra ki mekedi lepkiba council hai Chandra Kumarna equis asibu case asidagi bail pibinaba player toki case asigi ayogi mekedi TS Jitendra bu police custody thamlakpagi matam loiriduna ngasi anirak subu oina court makhatana police custody remand player tawraduna pothorakibada ayogi mekedi court phongdokibu wafam singi manungda case asigi mari leinana SI TS Jitendra da satakiba interrogation makna leikidraba aramam nanau phakibadu Imphal East Commando da leiba maka training base pulak mamanaba sub inspector K TS Kumar koba amana haijarakibaga loinana kangbam Jeki kauba miyamana file torakpa complaint report agini haina phongdorakle haidi maki masindagi aram nanaubu magna phakibada senariba commando gi SI K TS Kumar di medical treatment gi damak mapana sathokiban hauju phawpi oina di phaba phangdri haba wafamsu court phongdoki adumoina ma SI TS Jitendra na nanau phaba lakpada tholakiba angoba masugi activa dusu sistobugo loinana nanaubu pharga pukiba car swift adumakti recover tawdri haidi Seraksida mahna nanaubu pharba matungna Phubada Sijinakhiba haba centimeters 89 shrom sangba Lichei amadi recover tawre hadi seraksida laikhidraba nanaugi hakchang tha sigi mangada magistrate inquest tawraba matungna video coverage tawduna rims ki mortuary da postmortem examination tokre postmortem examination adu Imphal West ki district magistrate na pirakpa ayabagi matungina executive magistrate amamasum laikhidrabagi mari mata ahum yauna pangthokibani hadi aduga postmortem report na ngarang fangle hadi adumainama nanaubu matau karamna sikibano habigi matangdadi postmortem report aduda histopathologicals amasum chemicals analysis ki report laklaba matungna khangani haiduna phongdorakle hadi case asigi ayona TS Jitendra bu court video conferencing ki kuthangna puthoraktuna makhatana police custody player torokiba amasum equis asigi maikedi na BLPB na player torokiba wapam punama ngasi chief judicial magistrate Imphal West Alek Muipagi court na taki adumaina ma hauji case asigi interrogation investigation gi thabak mapung fana luisindri herakpa police ki wofum na ayaba piraduna makpo tha sigi taraga turuk fawu makhata na numitare ni gi police custody demand tawkibani aduga BLPBU haijarakiba player adubuna court na reject tawkibani matang sida maki meki de lepkiba council na bail player do reject tawbuda maki objection leite tawbuda police custody gi matam khara tension hanbiu haijaki loinana Imphal PS ki case ka mari leinana faraba SI
TH Jitendro hena khudong sanabagidamuk city police station da requisition tawduna thamli haidi selection nanau misigi mayuk to CM ki JC na sinduna ngasi kaisampat khangmam laikai lerak masinda wakan mi famkre mifam madu saru yaki JC ki convener laisna memana phone dora kura case asida senior sub inspector Jitendro thabak gi terminate tawba natragana mapunji supa kaisum sangda thamba natragasu miyam khangna akpa serak pidriba fawba JC na miyam ga loinana akan ba khongjang sing sanction ki gana ki loinana senior SI Jitendro service tagi suspend tawba khaknatana dismiss tawdriba fawba nanaw gi hakjang lokiroi hanisu pawmi sing phone doki haina paws na palakli atopa pawmana Supreme Court na NCPCRP ki direction pandemic na mahitama phangkidraba angang singidama state singna lokotpa thabak singi information pirakadabani lebak sigi khwaidi gi wanglaba royal sama oiribi Supreme Court ki Justice L Nageswara Rao amasum Justice BR Gabai gi bench na National Commission for Protection of Child Rights NCPCRP kipa direction amada leba sinama yona kiba COVID pandemic na maram oiraduna school sing na mai masik tamma satpa phangkidaba mairoi singidama magi state government sing na kari karamba thaurang sing lokhothibagi haibigi information fawa web portal am hangdoktuna apex court asida pikhalakna ba khankhre Supreme Court ki direction asi leba asina mayukna riba pandemic ki akan masai theng manungda pandemic asina maram oiraduna mai masing makhatana tamba phangkidaba leba sigi mafam punamakta laidiba mahiroi singidama kari karamba thabak sing state government sing na lokhothibagi haibaga mari lainana pukhalakpa case amagi aroiba hearing ngarang pangthoklaba matungda NCPCR da pikhibani loinana case asiga mari lainana NCPCR na apex court asida file torakhiba affidavit palakpa uwafam punamak court na section na yenglaba matungda justice anigi bench asina NCPCR gi mekedigi suggestion sing loinana affidavit ki khutangda submit torakhiba uwafam sing leba asigi state government sing na thabak to on thokani habigi directions pikhi case asi lokhatuna khannarakpada masigi amicus query oidiba Gaurav Agarwal na submit tarokibo ofam singi manungda COVID pandemic na maram oiduna makhatana mai masing tamagi khudongchaba phangjadriba angang sing mai masing tamhananaba thabak lokhatpa haibisi state government singi tofam thokpa thodang sing oigadabna ki lebak sigi constitution su sahi taruktagi na taraga mani fawgi manungda leba angang singda compulsory education pigadabna habu ofam mek sing pali amasum aduga amicus query na phongdokibada Right to Education Act 2009 gi section 4 8 clause F 9 clause E amasum 12 clause 3 gi makada su angang sing soidana mai maxing tamba phongangadabni haba wafam yauri heki loinana mahakna makhatana apex court asida tawkiba submission singi manungda kanagumba anga ama pandemic manungda machine maram moidana mai maxing tambagi thabak lepa yoroklabade dugumba thawdok thokliba mafam sing adu khangdokadabani aduga makna mai maxing makhatana tambagi thabak sathabak ngamdriba adugi maramsu khangdokadabani han supali atopa pawamadana maitai haigira mitai haigira amakhaktamak hairasi RK Megan Aikogi kunai sida atopo kunai singa manadaba kaya laidi haidaduna Phubada wari liduna social education pirambadu haujikti laitre maramaduna mama mapaga masa singa matam sangna loina bigi matam yoroktabisina maramoiraga angang singna social education piba ngamatre maramaduna mama oibisingna masa masu singda social education pinanaba amuk hena thodang lahoningi haina hanagi UNL AF chairman RK Megan sanayai phongdokre wapamasi Korirolgi malem gi lupna sinduna press club ta pangthokiba International Mothers Day gi thoramna athoiba mithunglen oikiba RK Megan phongdokibane mara makhatana hai haukiba sei nifu yankairom hangatna yenglubadai khugi khunai sta mama oibisingi sarukara siduna leirabra habigi ofam thorakle aikogi identity da khoisi maitaini haujikti mitai haiba amata lakle mitai haiba amata lakpada maitai natragana mitai haibisida amadadi resolve toksi Mitai haigira maitai haigira amakhaktama oishaki loinana haujik lenga ki mai sangsing sitharak paduga private school singne hengalakpa amadi mama na mayumda lairik takpiramagi thawong sing leraktre mama suma pasu thabak satnana bohonarapada masa singna mai onsin mangamnatre Phubada wari sanaramba takpi tambiramagi mawong laitre amasum yumsa role su khenab lairakpana ahong bulakle Phubada lairaktaba drawing room oiragasu mapaga mamaga amasum masaga sangna loinabagi matam lairaktaba sina maram oiraga Phubada manakta social education piramadu laitre haujiti school college ta piba formal education khaktamak khangma oirakle masida tamnakpa nupi masa singna mama oiraklaba matamna sothaba lakle sarukhara sikhiba dun haujiki oiribai khogi khunai si
ꯎꯕ ꯐꯪꯂꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯟꯈꯤ꯫ ꯇꯦꯟꯇꯛꯄ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯩꯅ ꯆꯥꯛꯈꯤꯕ ꯃꯄꯥ ꯃꯆꯥ ꯁꯤꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 9ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4:30 ꯇꯥꯔꯛꯄꯗ ꯂꯤꯂꯣꯡ ꯂꯧ ꯃꯉꯥꯒꯤ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯗꯨꯀꯥꯟꯒ ꯀꯣꯟꯅꯕ ꯎꯒꯤ ꯌꯨꯝ ꯑꯃ ꯃꯩꯅ ꯆꯥꯛꯄꯗ ꯌꯥꯎꯈꯤꯕ MD ꯑꯕꯣꯆꯩ 49 ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯔꯤꯝꯁꯇ ꯀꯟꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯣꯛꯈꯤꯕ ꯃꯍꯥꯛꯀꯤ ꯑꯄꯣꯛ MD ꯔꯍꯃꯥꯇꯨꯜꯂꯥꯍꯁꯨ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯄꯜꯂꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯗꯨꯀꯥꯟ ꯄ꯭ꯂꯣꯠ ꯄꯤꯅꯕ ꯁꯦꯜ ꯈꯣꯝꯒꯠꯈꯤꯕ ꯂꯩꯇꯦ ꯂꯣꯀꯦꯁꯣꯔ꯫ ꯄꯥꯎꯅꯥ ꯑꯃꯗꯤ ꯊꯪꯒꯥꯜ ꯀꯩꯊꯦꯜꯗ ꯂꯩꯕ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ ꯐꯑꯣꯏꯕꯤ ꯑꯃꯗꯤ ꯏꯃꯥ ꯏꯃꯣꯏꯅꯨ ꯀꯩꯊꯦꯜꯒꯤ ꯃꯊꯛꯇ ꯅꯧꯅ ꯁꯦꯝꯒꯠꯂꯤꯕ ꯗꯨꯀꯥꯟꯁꯤꯡ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯨꯄꯥ ꯂꯥꯈ 10 ꯈꯣꯝꯒꯠꯅꯕ ꯍꯧꯔꯦ ꯍꯥꯏꯅ ꯄꯥꯎꯆꯦ ꯈꯔꯗ ꯐꯣꯡꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ IMCꯒꯤ ꯀꯤꯌꯔꯇꯦꯀꯔ ꯃꯦꯌꯔ ꯂꯣꯀꯦꯁꯣꯔꯅ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯂꯣꯀꯦꯁꯣꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯃꯥ ꯀꯩꯊꯦꯜ 3ꯒꯤ ꯃꯊꯛꯇ ꯁꯥꯔꯤꯕ ꯗꯨꯀꯥꯟ ꯄ꯭ꯂꯣꯠꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯌꯦꯟꯊꯣꯛꯅꯕꯒꯤ ꯅꯣꯇꯤꯁ ꯊꯣꯛꯄ ꯂꯩꯇꯦ꯫ ꯗꯨꯀꯥꯟ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯂꯧꯔꯤꯕ ꯑꯃꯗꯤ ꯄꯤꯔꯤꯕ ꯑꯅꯤꯃꯛ ꯂꯣꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯑꯀꯟꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯏꯃꯥ ꯀꯩꯊꯦꯜ 3ꯒꯤ ꯃꯊꯛꯇ ꯗꯨꯀꯥꯟ ꯁꯥꯕꯒꯤ ꯊꯕꯛ ꯆꯠꯊꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯗꯨꯀꯥꯟ ꯄ꯭ꯂꯣꯠ ꯄꯤꯔꯝꯕ ꯑꯃꯗꯤ ꯂꯧꯔꯝꯕ ꯊꯕꯛ ꯆꯠꯊꯔꯝꯂꯕꯁꯨ ꯃꯗꯨ ꯈꯨꯗꯛꯇꯒꯤ ꯂꯦꯞꯄꯤꯌꯨ꯫ ꯃꯗꯨꯗ IMCꯒꯤ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯌꯥꯎꯔꯕꯁꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯆꯞ ꯆꯥꯅ ꯑꯦꯛꯁꯟ ꯂꯧꯒꯅꯤ꯫ IMCꯅ ꯀꯣꯜꯂꯤꯕ ꯃꯐꯝꯁꯤꯡꯗ ꯗꯨꯀꯥꯟ ꯍꯥꯡꯂꯤꯕꯁꯤꯡꯅ ꯂꯥꯛꯂꯤꯕ ꯃꯦ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯣꯞ ꯂꯥꯏꯁꯦꯟꯁ ꯂꯧꯒꯗꯕꯅꯤ꯫ ꯃꯦ 15ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯗꯨꯀꯥꯟ ꯐꯝꯕꯁꯤꯡꯗ ꯁꯣꯞ ꯂꯥꯏꯁꯦꯟꯁ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯀ ꯂꯣꯏꯅꯅ ꯗ꯭ꯔꯥꯏꯕ ꯆꯠꯊꯒꯅꯤ꯫ ꯃꯗꯨꯗ ꯂꯥꯏꯁꯦꯟꯁ ꯌꯥꯎꯔꯝꯗꯕ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯂꯣꯟꯁꯤꯟꯒꯅꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯉꯁꯤ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯄꯥꯎꯆꯦꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯂꯩꯉꯥꯛꯀꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯇꯣꯂꯣꯞ ꯊꯦꯡꯊꯥꯡ ꯅꯥꯏꯅ ꯄꯤꯔꯦ꯫ ꯊꯕꯛ ꯂꯦꯞꯀꯅꯤ ꯍꯥꯏꯔꯨꯕꯗꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤꯗꯤ ꯇꯣꯂꯣꯞ ꯄꯤꯈ꯭ꯔꯦ ꯑꯇꯩꯒꯤꯅ ꯄꯤꯕꯤꯗ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯍꯧꯈꯤꯕ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯑꯃꯨꯛꯇꯗ ꯇꯣꯂꯣꯞ ꯊꯥꯗꯣꯔꯛꯇ꯭ꯔꯦ꯫ ꯅꯤꯡꯉꯥꯏ ꯇꯧꯔꯛꯀꯗꯕ ꯀꯥꯡꯕꯨꯒꯤ ꯌꯦꯡꯂꯒ ꯊꯦꯡꯊꯥꯡ ꯅꯥꯏꯅ ꯇꯣꯂꯣꯞ ꯄꯤꯊꯣꯛꯄꯒꯤ ꯆꯠꯅꯕꯤ ꯑꯃ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯛꯂꯤ ꯍꯥꯏꯅ ꯏꯝꯄ꯭ꯂꯣꯌꯤ ꯈꯔꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯊꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯇꯣꯂꯣꯞ ꯃꯇꯝ ꯆꯥꯅ ꯄꯤꯊꯣꯛꯅꯕ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯃꯅꯤꯄꯨꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯁꯔꯚꯤꯁꯦꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯊꯕꯛ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯉꯔꯥꯡ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯀꯤꯍꯟꯕꯒꯤ ꯋꯥꯔꯣꯜ ꯑꯃ ꯊꯣꯛꯂꯨꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯇꯣꯂꯣꯞ ꯊꯥꯗꯣꯔꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯇꯩ ꯂꯩꯉꯥꯛꯀꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯒꯤ ꯇꯣꯂꯣꯞ ꯉꯁꯤ ꯃꯦ 10 ꯐꯥꯎꯕ ꯌꯧꯔꯕ ꯐꯥꯎꯕ ꯄꯤꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛ ꯃꯇꯝꯗ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯊꯥꯒꯤ ꯇꯣꯂꯣꯞ ꯊꯥ ꯈꯨꯗꯤꯡꯒꯤ ꯇꯥꯡ 6ꯀꯤ ꯃꯇꯨꯡꯗ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯇꯥꯡ 6ꯀꯤ ꯃꯇꯨꯡ ꯍꯥꯏꯕꯁꯤ ꯀꯔꯝꯕ ꯃꯇꯝ ꯐꯥꯎꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯐꯣꯡꯗꯣꯛꯈꯤꯗꯕ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯊꯥꯒꯤ ꯇꯣꯂꯣꯞ ꯊꯥ ꯈꯨꯗꯤꯡꯒꯤ ꯇꯥꯡ 10 ꯌꯧꯔꯕ ꯐꯥꯎꯕ ꯊꯥꯗꯣꯛꯇ꯭ꯔꯦ꯫ ꯊꯧꯑꯣꯡ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯃꯌꯣꯜ ꯌꯧꯅ ꯁꯣꯛꯄꯗꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤ꯫ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ MLA ꯑꯃꯁꯨꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯊꯕꯛ ꯇꯧꯔꯤꯕ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯊꯥꯒꯤ ꯇꯣꯂꯣꯞꯇꯤ ꯃꯥꯡꯖꯧꯅꯅ ꯄꯤꯈ꯭ꯔꯦ꯫ ꯃꯈꯣꯏꯗꯁꯨ ꯅꯠꯇꯅ ꯒꯚꯔꯅꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤꯁꯨ ꯊꯥꯒꯤ ꯇꯣꯂꯣꯞ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯇꯩ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯕꯛ ꯇꯧꯔꯤꯕ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯒꯤ ꯇꯣꯂꯣꯞ ꯊꯥꯗꯣꯔꯛꯇꯕꯗꯒꯤ ꯊꯕꯛ ꯂꯦꯞꯄ ꯁ꯭ꯇ꯭ꯔꯥꯏꯛ ꯉꯁꯤꯗꯒꯤ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯁꯔꯚꯤꯁꯦꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯉꯔꯥꯡ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯟꯈꯤ꯫ ꯆꯦꯔꯣꯜ ꯑꯗꯨ ꯐꯪꯂꯕ ꯃꯇꯨꯡ ꯑꯃꯨꯛꯇꯗ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯅꯨꯃꯤꯗꯥꯡꯗ ꯇꯣꯂꯣꯞ ꯆꯪꯂꯛꯈꯤ꯫ ꯑꯇꯩ ꯗꯤꯄꯥꯔꯠꯃꯦꯟꯠ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯇꯣꯂꯣꯞꯇꯤ ꯉꯁꯤꯁꯨ ꯊꯥꯗꯣꯛꯄ ꯂꯩꯇ꯭ꯔꯤ꯫ ꯂꯩꯉꯥꯛꯀꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯀꯥꯡꯂꯨꯞ ꯈꯥꯏꯗꯣꯛꯂꯒ ꯇꯣꯂꯣꯞ ꯄꯤꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯍꯧꯈꯤꯕ ꯊꯥ ꯈꯔ ꯑꯁꯤꯗ ꯂꯩꯔꯛꯂꯤ꯫ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯊꯕꯛ ꯇꯧꯕ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯊꯥꯒꯤ ꯇꯣꯂꯣꯞ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯊꯨꯕꯗ ꯇꯣꯂꯣꯞ ꯄꯤꯔꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯈꯥꯗ ꯂꯩꯕ ꯌꯨꯅꯤꯐꯣꯔꯝ ꯁꯔꯚꯤꯁ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯦꯟড ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔꯒꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯅꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯃꯥꯡ ꯊꯥ ꯍꯥꯏꯕꯗꯤ ꯃꯥꯔꯆ ꯊꯥꯒꯤ ꯇꯣꯂꯣꯞ ꯑꯣꯖꯥꯁꯤꯡꯒꯤ ꯑꯣꯏꯅ ꯑꯦꯄ꯭ꯔꯤꯜ 19 ꯑꯗꯨꯋꯥꯏꯗ ꯄꯤꯈꯤ꯫ ꯑꯦꯄ꯭ꯔꯤल थागी तोलब हौजिक मे 10 यौरबसि फावबा मना मनिर नायरक्तबा सिन ओजासिंगी तोलबसु ममांगी थागुमना मे 15 गी तुंगदा पिरबा याय मखोयदसु नतना था खुदिंगी पेंशनगी सेनफम खरा खरा फंगलगा हिंगजरिबा पेंशनरसिंगी पेंशनगी सेनफमसु हौजु फावबा पिथोक्तना लैरि अहल ओइरबा पेंशनरसिंगना मखोयगी मोबाइल फोनदा पेंशनगी सेनफम फंगले हाबिगी मेसेज लापर येंगबदा ngakteknagadore हाइरि अमसुम एम्प्लॉय खरना पाउची सिदा हाय मणिपुर लेंगाकी मखादा लेबे एम्प्लॉय सिंग सामगी मनुंग हुमफुरोमनि तोंगान तोंगान बैंक सिंगदगी लो लवे हौजिकति कंख्रोंग मरिगी इंजिन पानबा गाड़ी अमा लैबे मतमदा लोन लौद्रगदी ngamdabaniना अयामना एम्प्लॉय सिंगी तोलब सिक्योरिटी ओइना थमलगा लो लवे मसिदसु नतना हाउसिंग लोन लौबा एम्प्लॉय कया अमसु लैरिबनि हाइनस पाउसना फोंदोरक्ली अतोपा पाउ मदना NH 37 की फीबम फरे हाइरगसु ट्रक सिंगदी टोन 13 दगी हेना पुबु यहंद्री
NHIDCL ga Transport Department ga lautunabani Hizam Ranjit Manipur lenga amasung BJP gi maruoiba thaumising Imphal Ziri lambi NH37 ki phibam yamna fare haizaragasu lambi asida ton kun ga mari dagi hena lumba port puba thinglaga thamli thawong asi National Highway Infrastructure Development Corporation Limited NHIDCL amasung Manipur lenga ki Transport Department ga lautunabani hena maral sirakli Manipur miyam gi anisuba puksak lambi oiriba Imphal Ziribam National Highway Kuntragatare Ladiba, Asoba Tong Ani, Baramasu Makuru Tongi Pibam Patabana Maramoidana, Matam Sang Lambi Sida Saliba Port Puba Truck Sington Kungamanga Gihena Puba Ating Matamki, Adobe Housiti, Tong Anima RCC Saduna Matam Sunava Mong Tamnagaso, NHIDCL Lambi Sida Saliba Port Puba Truck Sing. Makhatana ton kungamari digi hena puhandana buhona begi mami tare hena lambi asida gari thawriba driver singna pausi asida phongdorakli pausi isna phangba paun hai Imphal Ziribam National Highway Kuntragatare leiba asoba thong ani barama sumakurugi phibam fatabana maramoidana port puba truck sington kungamari digi hena pubuda athingba thamduna lakibani matamaduda border road organization lambi asi semlingai digi hauduna thong sing asiki phibam fatabana maramoiraga port puba truck sing motor vehicles act 1988 na piriba gari gi load capacity adu yauna puba yahandana ton kungamari digi hena lanwada athingba thamduna lakpani Sanglaba matam asi Transporter and Drivers Council yauna lambi asida gari thawriba drivers sing amasu Manipur mayamna akanba Kolaukia, Lauduna, Bara Amasu Makurutongi, Pibam Pagat Hanana Belengata, Taxinduna Laki when he had spouse Napalakli. Amaromdana, MLA Rameshurgi Minungsi over the Quaktagi Kunzasing Kapnakre. Kairo Assembly Constituency MLA Ramam Rameshur Maitana Salai, Pivarel Punsi Maruki Tommy Singaloinana, Quaktakula Satunama Pamaduki Kunzasing Awanwai, Hambagaloinana, Mating Panglavada, Quakta Kunzasing Apima Pundupuloina Pitana Kapnakre. Singi manung hanjin mafamda leiriba miyamgi awa nungai tanaduna saruk yaminaraba matamda lamdam asida singa masum tamgi nungsinabagi mari hena naksinnarakani haina Kairau Assembly Constituency gi MLA Lorem Rameshur mitene phongdokre tha sigi taraga mari digi haudun numit mangani sumna sathagadaba Quakthada leiba nongpok ningthau panthoiba masum janingkhombi haraubigi thoramgi mongoinana MLA Rameshurna Salaisa Pibarel Punsi Maruki Thomising Luinana, Lepamadu Satuna like Kurambigi concert Amada, Kunjasing the Piendaba Fondorakibani. Concert Adugamari Lane MLA Lorem Rameshon High, Mite Singa Ariba Kulam, Oediba, Quakta Kulasi, the lady of non poking to Pantoiba, sending Kombi Harawasi, Me Taragamari Horaga, Harawada Riba, Sigi Ying like Kurumbalapani. Mitay Singi, Monglai Harawada Saruyana Bagidavanga Sigi concert asi Pangpani, Loinana, concert Sigamari, Lena, you mark for labor, Koktakula Sigi Miamga, Awanunga, you often so the Haningaki. Nasigi concert as the Kulasi, Miamza the Vana, Lysing Samson Mangam, the Benasahi Marie and Lai Harau, the Havisita, the Night of a Powie. Lysing as say Kudingi, Harau Hanana Bonavada, Magna Angamating Panganaki, Koktada, Lady Venupisingi, Mapungweba, Sinpam Ama Oediba. Shebum amasung manama sing puthokpada thengnariba khudongcharaba sing ko wananaba minister na tanaraga angamba thakta mating pangnaba hotnagani haki loinana lamdam asida leidiba CSO sing NGO singna mitei singi ariba khulama oiriba Quakthada lakpiduna mating pangbiu hainu appeal tawki hadi atopa paw amadana nanau mi sigi case ta SI ama phagadaba watli Sagolban Kangbam Lekai Digi Aramam Nanao Kobamiwema Father Police Custody Lake the Bene Habit Hauduka Marie Lane Impal East Police Command SIM Sufaga the Watli Hina Case Sigi Iona Sizem Impal West the Fondo Krehadi Sib Judicial Magistrate Impal West and SI Zitendrobu video conferencing Kutana Maki Hanapi Hiba Police Custody Digirima Loreduna Potokibani Amaram the Marku Court Nasi Potokani have a power from Wadi Lake Driven and now Imungi Yauna Lake Immigration I don't like Adobo video conferencing Kutang the winner Potokibani Loinana SI Zitendrobu Makatan Mitari Amaga Riman Lautanaba Court na Ayapa Pikre Paushin Makatana High Court Nasi Equis Council Gimake Maikei Digi CRPC gi section 437 gi makada bail pibina ba made police custody gi matam su tiana pibina ba hizaraki adubo bail adu pibra court na reject tawre hana thamkhibo loinana numit tare ni haiba tha sigi taraga tur phobo police custody rima launa ba court na khangan khemadi equis asi pung nifugu nipan khudingi rims natragana jenims ta medical checkup tawna ba jukhan ki Case asigi mari ranjana thijin humjin bagi thabak Imphal Police Station satharki bane equis oiriba SI Jitendro masana su tha asigi mari da police station surrender torki ngasi kota
APP gi maikei gi pikhalakpada hai Equis Jitendro na ma ki batsmen CDO Imphal East the S however ke Tej Kumar amadi kangbam Zeki ko miyo amadi complain ama phangmadigi aramap nanawbo SI Jitendro na miyo kharaga loina na faraga police station na puraki police station na nanawbo puraklaba matung Jitendro na wangpong satabada kangbam lekai da leiba Mauro and Sons Jewelry gi mapu kangbam Zeki dagi sansana humfu Lauki habi yazake dupu nanauna asimbu wapam sing sumna fongdok ti haiduna ayogi kada leiba ligi sayamana ningjol ani ohumla kanki say sikala batungna nanauna sana singa gi manungda san kun manga mana bandan thamkre san taraga mangana manembok ta pikre amadi san kun mana kaithokre haina fongdok rom khaki haribo wapam sing asi leibana SI Jitendro bu makhatana kana case asida sienabagi haiba thidoknabagi dama ahenba Numit khara police custody remand lauduna thijinba mathau tari hainasu APP gi maikei gi court thamki loinana SI Tej Kumar su case asigi ayona phana bu hona bada masagi layeng sathana mapana lekhibana maram oiraga phagat padi ngamdri hainasu court thamki masida sunatana numit aduda nanaubu phabada sijinakhiba angobu masugi activa masum equis asina pukiba swift car adudi haujimaki oina phagatri hainasu thamki Panba yabri nanau laikhidabaga mari lainana ma ke apokpi arambam kumbireina Imphal police station thasi ke ahumna complaint ama torki complaint adugi matungina police station sina FIR ama lokhotuna thijin humjin boraki masigi saro amoina Equis Jitendro gi yumda chatpada masaleramki loinana case asiga mari lainana thaudok thokpamdagi fingerprints bureau gi miyoising yauna mobile forensic unit Imphal West kangbu man mathau Taba Kutimak Satakre amadi police ki maikei case asida sijinabani haiba centimeter marfuga mapan sangba legally masu thasi gi tareta fagatkhre laikhidraba nanau gi haksang su Imphal West ki district magistrate na order ama thoktuna imung munung gi miyoi sing yauna video coverage tawduna postmortem pangthokre adubo imung munung gi maikei asi waksang laukhiroi haibadigi housing rims ki mok thamli su hairi amaromdana politician sing karemna pham ohenba yaroi Politician sing asi miyamna karimna pham ohenba yaroi khwaidigi ikai khumnaba ama ohengadabani haiba wakhalonda lenga sigi makhada thabak tawroklibani haina se minister n birena phongdokre ngasi dana manjuru university DM college of commerce ta start of incubation center sangabagi thoramda n birena hai manipur na hauji MSME gi registration khwaidigi masing yamna tawba ngamba state ama India da oidi start of manipur na vocal for local madi Etam Nirbhar Bharat ki manglana du mang fauna bada sauna mateng oi basungamle Prime Minister Narendra Modi na kumza English singani ga taraga tarukta Star of India haudoki adubo state asidari scheme asi kumza English singani ga taraga tareta mapung fana sana bahorki Manipur da laidiba naha singa sima sai goiba haija singjaba kaya marum leije mamang da lairamba lengak singna sengba sagaliba watpadagi laijariba singa du masak thokna othok pangamdana lakpani Makoygumlaba naha singa sibu ningthina lamjing lamtakpirabadi atopa miyoi kyara thabak piba ngamlakani haina su phungdokhi atopa pawmana college singi students unions election pangthoktabana punamaki aphabo oigani mahairoi luptaru Manipur University gi makhada leba college singi mahairoi sing ani suba mari suba masum taruk suba semester examination matam naksilakpaga loinana session 2021-2022 gi college student unions election asi pangthoktabana punamaki yaphabo oigani haina mahairoi luptaru na phungdokre Kwakaithel Thonawjum Lekai Deliver Manipuri Students Unions MSF ki office tanga si paumi singuna bamada Mahairoi Lup Taruk Desam MSU MSF KSA AIMS amadi Suki Mahut Sinduna Desam ki Secretary General M Somorjit Mitaina hai College singi Student Unions 2021-2022 sigi matamasi loigedaba sumnatagi tha ani makhairum tama oibana election tawduban hena maram sagani ngosina ahoina dum academic atmosphere da thugaigani hena sufungdoki Amaromdana luhongadabi nupi anina nupa lana honlangbadabadagi khajiktada nanthokore hawkiba sogol sunumita thokiba angakpa thawdu amada luhonggadoribi nupi anina nupa lana luhonglamgadabadagi khajiktada nanthokore thawdu do Madhya Pradesh ki Aslana khungangna thokibani luhongbagi thorambadu pangthoklingai gi manungda electric power fangkidabadagi mafam adu punamak mamki madura nupi ani aduna ona tainaba nupa singa luhonglangadaba khajikta ngaki khunasigi Ramesh Jiweni ko nupa sigi masanupi ahum Nikita Karisma amasum Komlana sapmanaba phamadura sapmanaba numita luhongadabani Nikita haidiba masanupi edu bola ta luhongadabani aduga Karisma na
Ganesh ka luhonggadabani adobo luhongbagi numidang aduda laison thoram ama pangthoklingaida bola amasum Ganesh na magi luhonggadoribi nupi sing adugi phampham adu lana phammadagi thawdo thoki luhonggadoribi nupi ani madu sap manaba visual sing setpa maramdagi electric power phangdabagi amamba aduda samamnaba du thokibani adomoinam electric power supply adu amuk phanglakiba maramna 7 circum ambulance ki customer du pangthoktringagi mamangda aranbadu khamngamhokhi madugi matungdagi luhonggadoriba masum luhonggadoribi nupi nupa ani edu mapa sana na phamki amasum luhongmaki thoram sing adu mapung fana lusinki angakpa thawdo adu social media ra paksana sandokhi haina spali makasa tharak poina pokna pham pausi da phongwa paung memna thamjaramge social media ra post thagatluba ama Mumbai digi fari social media ra kangluki irang thokpa yaba mas Manipur gi CM gi ikai khumna pasokpa yaba wafam sing post tawruba nupa ma Manipur police ki team mana Mumbai digi fari hari mamingna Paulian Kapsai Kuntragani Pankawi Mumbai gi Mira Road gi Chusampur district police ki team mana farbani police gi phangma paun hai mahakna tribals chief raja Gauko thang goite gi misi gi matang na haujik leidiba saina basigi matang na social media ra post ma thakatki post du gi mayokta raja Gauko thang goite samagi yankai date commemorations committee Chusampur gi chairperson ji Damasong thangna Chusampur police ta aibu wakat ama toraki wakat adugi matungina masakang daba mi anina social media ra kanglu masel irang thokpiya ba masum seminist and berian gi kai khumna basukpiya bo wafam sing post toraki haina pau sina palak du mem makasa tara poina tokpa marubi pau sing mem su su pi jar khige du hausukuina di matang se lusinjar ge du ga pathok su gi su ki plan ki ba yaroga su mem ngak pigani and thank you